अहानबद मरोइबा पाव Manung hanjinba mafamsingda tongan-tonganba anabasing test tawbagi khudongchaba yauraba motorcycle LA bike Chief Minister N Biren hogdokre Border area da mitop sing changlakpa yengsinaba ahenba police personal yangkai juri bamda thakre haina Chief Minister N Biren phongdokle Amasung Sumang Lilana lamdamasna khundami nariba furup singi marakta machin manau oibagi mari ama sagatpada thogdang lauri haina Governor Dr. Nazma Heptullah na phongdorakle Paramjare ISTV gi numidangi pau mityang tabiri basing taram nokcheri hoji pau sarong pizari Manung hanjan ba mafam singda tongan ba na basing test tobagi khudong chaba yauraba motorcycle LA bike Chief Minister N Biren hogdokre ngasi Jenims ta pangthokpa thoramadu da Chief Minister na Jenims ki nupi ge hostel number 2 nupa ge hostel number 3 amadi infectious diseases center sanana bagi urep uyungsu tamke Health Services Manipur National Health Mission Manipur amadi Jenims Society Manipur na punna sinduna pangthokpa thoram aduda Chief Minister N Biren na Manipur gi manung hanjan ba mafam singda leiriba miyam na ana ayek yaurokpa matamda test tawnabagi khudong chaba fangdabagi awaba mayok nariba si kharadang oirabasu koknanaba pandamda test makhal kunthra taruk tawba yabagi khudong chaba yauraba LA bike asi ahan bagi oina ching amadi Tampaki District Chief Medical Officer singda LA bike tara khutsinna bane makha tana humfu manga amasu athuba matamda yentoklagani haike Kamai tawduna khonggang da leiriba arapasing da leiriba mising sidaida Jenims ta phangiba Rims ta phangiba facilities singse moi da phangba ya han ga da ge gai sigi koktuni ada khoigi Manipur gumba yamna tarrant geographically yamna difficult leiba heavy vehicle sangba yadaba ambulance sangba yadaba jaga da di kari to bata ge guys adu dani koina si low si tawr si na 65 ngasi 20 pyramid out of 85 to 65 madugi mafam sindu yani cover tawna ba yani ngai praja singi leitalai rawana ta ba solana mayam sigi service tawna ba ekoi ona jabani manung da khungang do leiba masa safety tawning ba test tawning ba hospital da kari da private da natraga koi Jenims se lakpang amje da bisindu gi facilitate tawni these are a few things Health and Family Welfare Minister L. Jayantkumar, MLA L. Susindro, MLA N. Indrajit, Chief Secretary J. Suresh Babu, Jenims ki Director T.H. Bimo, Health Services ki Director Dr. K. Raju, amadi Stat Mission Director Dr. S. Manikantana Chingba miyoi kyana saruk yakiba thorum aduda Chief Minister na makhatana haikibada Jenims ki Doctor amadi staff sigi marakta group jam thadoktuna punna thabak tawminaraba matamdada Jenims thabak thorum sing hena mangjil thana chatpa ngamgani Jenims ki oina nauna sangagadoriba nupi hostel amadi nupa ge hostel asina hogjik hostel fangdabadagi khudung chadaba kaya mayok nariba mahairoi singi damak koknanaba paikhatpa thorang amani masina mahairoi singna Jenims ki campus te leiduna oja singa tathok tasin tawbada hena khudong chahalagani Jenims ta ngasi miyam na thajaba thamnarakpadagi layeng nabagi miyoi kaya lakliba si thajaba manghandanaba Jenims ki doctor amadi staff singna hotna biu haike Jenims se hojek to ki mati popular ore Jenims ta Manipur praja ki thajaba to ki mati lagre thajadra de lawo leiriba doctor singdubu layeng biriba mayam du thajaba dagi ne aina kwai ki bise once thajaba je mangra gadi amuk regain to yam pawani Ain yadaba mitop sing check tawnanaba NRC chatna hannaba center de takshin khre border area da mitop sing changlapa yangshinaba ahenba police personal yangkai jiribam da thakre haina Chief Minister N Biren phongdokle Sugnu Kendragi MLA K Ranjit na ngasi chathaki assembly mifam da hanglakiba wahang amagi paukhum da Chief Minister na wafam masi phongdokibane jiribam gi border area sing da police na motor boat season naduna patrolling chatli border manaki turel da achat awok sing check tawre English singani tara mathoi degi lisingani tara Nepal fawbada aina yadaba Rohingya Humbudra mapal changlakpadagi police na fagatke masigi manung da yangkai nitoi jail term loiraga halankre kun taret ama kaisum sangda leire Rohingya Singh State asida changlak liba asi lamdam mashiki miyoi singi matenga loina na changlak pani migrant sing da asaba Aadhaar card pibada jiri amadi more dagi miyoi ani Chennai makoi ani michen oiduna leiri haike
ngasi chathakhiba mifamna tongan tongan ba demand taret ki demand for grant ki lupa crore lising mariga chamaga humbudra mapal henbagi senfam house na pass tauki demand taret adudi transport education animal husbandry and veterinary community rural development planning sericulture MOBC amasung SC ni demand sing asi pass tongna ba pukhalakpada opposition ki maikei degi and loken K Ranjit KH Joy Kisan education da policy cut pukhatlakhe opposition members singi sengdok warol pirunduna education minister T.S. Radheshyamna mamang thakta government school sing fail oirabasu haujikti madumak oidre haujik oja chamanga rongi award pelei model school amamam constituency khudingmakta thamnana bahotna bada rajniti tauba leite education bu thak wangna lehenna bahotna bada maikei pumna maktagi corporation tangai fade haike पैसा खरा हापगा क्वालिटी लेना सेम से है ना नम से ना कोई अप्रैल मे अदा अखोई तौनब मथंग सही होनजरगे करिकुलम कई तो हन सेम कान खरा थेंग्रे अदुसु मथक्ता नम्मीब कांगू से अखोई सी हाउस दा पंजबदी फजदर जानी मपान की अचौब फामना कंप्लीट दोलाउ पिथोखरगदी इराय लाइब अदु हानदे अखोई लोकल की प्रेस मचा 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 सिंगजे मोइसिंगसो खितंग एम्पावर तौबिद्रदी हान तौजर लेरमनिना फजना तौने मोइ तौरम थोलो मुल्ल पिरुरगदी मदुसु फरक तागदोबा अदु मयामनो लेब फैक्टर मयामनो तौबनी हान हेक अखोई लाकपति ममांग सहीदगी टेक्स्ट बुक से इंप्रूवमेंट तौद्रगदी याररोय हाबी लई अदु टेक्स्ट बुक क्लास 9 10 की 11 12 टेक्स्ट बुक प्रॉब्लम लेते क्लास 8 फाउगी ने तो 8 फाउगी सो हुजु फंगदबा कंप्लीट फंगदबा नतेबा नम नम अदुम पीरे खरा अवार पखरा दि लई अदु अखोई बाय 10 और 15 मार्च फाउ मनुंग अखोई कंप्लीट लोइना लोइनाबा अतोप कलकत्ता दा कई थादना अखोई लाइक लहोन चचर फंगदी फंगे अदु कंप्लीट ओइना अमुक तरह पुलप पीब ngam दबे वानी मथंग सही दगी अखोई तौजरो टेक्स्ट बुक सिमा आई थमजगे Education ki khana baduda Chief Minister N Birena primary ki thakta oja watli basi athubagi oina mention ba yangshilagani haike transport ki matang da MLA K Ranjit na pukhalaki ba policy cut ki paukhum piraduna Chief Minister N Birena Imphal City manung da choba bus chatpada khudong charge basi yenglaga apik pa bus launana ba thaurang lokhatle thangal kaithel da pot chei leiba lakpa sing pot leigadaba mi adu drop tawraga amuk lokhat na ba thaurang hore smart city ki saruk ama oina mathol ani longba parking thamlagani haike ओजा वाटपगी से मासे कुइरबनी ऑनरेबल मिनिस्टर दगी डायरेक्टर के मैम नसु हाइबसे अखोदे अखोई गवर्नमेंट खन्नबसु याम खन्नरबने अदा लैरिब सिचुएशन सिदा तक हे हापदु नुवाइते तबने अदु एजुकेशन नाइसे मैम नंगा साइ कंसर्न नबिरिदो हयेंग लाइरि तमगे यापोनते होरेन कैनो लवा ओजा लेरगा लाइक तमगे यादि हाइब पोतु याम सुमे अदुना अखोई याम अथुबदा हाइतार याम अथुबदा होजिकी बीएड लोइबा खोटपा अदुगुमदु थीबगी प्रोसेस तो मधु चंग ऑनरेबल मिनिस्टर हाई की असिस्टेंट कनो टीचर्स गुम्बा अदी असिस्ट तौनबा और करीब लैंग्वेज टीचिंग असिस्टेंट सुगुम्बगी टाइप तौरकान वाली वाली खरा लोइनमक नत्रसु 5000 मक नत्रगसु मैक्सिमम कोई तंगाई फदना ओजा कयामनो कोनगदगे रु तौरगाबा अपर प्राइमरी की करीगिदो कोई अथुबद मदु मेकअप तौनबा कोई तौजगे ना दुमाइना हाउस थमजगे Manipur State Kala Academy na sinduna nifu taret suba all Manipur Sumang Lila Festival ngasi dagi iboyama Sumang Lila sanglen dahokre hogdokpagi thoramda Governor Dr. Nazma Heptullah Art and Culture ke Commissioner M Lakshmi Kumar su sarukia ke Festival asiga mari lainana Bokcher amasu Governor na release tauke March 13 fawba chathagadaba Festival asida nupigi lila taranithoi amasung nupagi mapal punna lila kunmathoi utkani ngasi ahoba numit ke khanaba lila amo oina sanalai bak narchom artist ki Pamil dugi ukhada utke Governor Dr. Nazma Heptullah na Sumang Lilana lamdam mashida khundami nariba furup singi marakta machin manau oibagi mari ama sagatpada choba thaudang laure lamdam mashida tangdu laitaba nungsinaba amasong mapangal kanba apunba Manipurama oinabada mateng pangle haike I hope that the present Sumang Lila festival will provide a good opportunity for the performers to show their artistic talent to the audience and also help in standardizing the present Manipuri Sumang Lila on the whole. No doubt, the Sumang Lila has today developed both theatrically and artistically. I am happy to learn that the present day Sumang Lila have been trying to focus on the issues of the moral values, unity and integrity
as well as brotherhood and friendship among various communities in the state, with the objective of strengthening the very social fabric which binds the people of Manipur together. Thauram asiga mari lainana nifu taruk suba sumang lila festival da makok mathang takraba nupa amadi nupi lila kanglup singda mana mathum yenthoki. Best Actress E. Tamulai, Second Best Actress Viroji, Best Supporting Actor Y. Anemba for the great career. Mananako Thoivina for the lead. S. Lalit Kumar in the role of Kosinjari, Best Music Director. Indian Air Force ki MiG-21 fighter jet amang si ayupung taraga minute mga chatpa matamda Jammu and Kashmir dagi kilometer chamaga marifu rom chatlaga leiba Bukgam district ki Garan Kalan village da crash tawraga tarakre. Thongdok thokfam da jet fighter plane adugi pilot oiramgani chingnaba asi bahakchang ama leiramba miyamna thengnare. Matau karamna jet fighter plane adu kai khibano haba chapchaba khangba ngamdre amaromda ngarang Balakota da thokhiba thongdok adugi tungda ngasi khangaudana Indian Air Force ki jet fighter plane ama crash tawkhiba shigi tungda Srinagar airport akanba mongda Jackson Thaurang lokhatkre haire. Disaster Management Institute Relief and Disaster Management Department ngasi Wangu Gram Panchayat ki manung chanba Kumbi Terakha Sangit Lampak ta Disaster Management ki training camp ama pangthokre. Department singi official singna Maihog Langpok ising ichau yuar haba matamda karamna miyoi kangani amadi Jackson Thaurang lokhatkani haibagi matangda takhi. Lilong Kendra ki manung dalay ba lambi sing maru ay naturel lang nambal sing hena sati ba fibam dalay riba si sembi da babu yaning da ba fongdok to na tang kun nipal gi ayuk pung mga dagi March ki tang ani gi ayuk pung mga fauba Thaubal district ban tawragani haina Citizen Development Organization ki president Y Rasid Khan na sahi tawduna thadorok pa cherol amana haire amaromda Citizen Development Organization CDO ge President Y Rasid Khana thadorok pa cherol amagi matung inna hairiba tang kun nipal gi ayuk pung mga dagi March ki tang ani gi ayuk pung mga fauba Thaubal district ban tawgani haina media da fongdorak liba asi CDO ga mari lainade miyam na thaja bigano Turel Longnambal namthakiba sing amadi lambi thong sembi naba Manipur lengakta haijasi haiduna miyoi khara laklaga CDO gi letterhead lokhibani ban tawgani haiduna letterhead pikhiba natte Thaubal district ta ban tawbaga CDO ga karigumba mari amata lainade haina sengdorakle Imphal Cycle lambi gi yumnam patlogi lambi khong mathakta saba thong lup amana thingbadagi loishinba ngamdabani haina Assembly the Works Minister TS Biswajit na phongdokhibana maram oiraga thong asi sabada thingba piriba PDCC yumnam patlo khulna boycott tawre haina Morning Star Club yumnam patlogi secretary athokpam thobana paumi singda phongdokre ngasi yumnam patlo da paumi singa unabada thoibana phongdokhibada hana leiramba thong adu fut 10 khak pakpana hojik leiriba lambi gi pak chawbaga yengnabada khudong thingai oiba phibam da leirabani haike madang da khoi house na ju andak da khoi service shortage na masi lo challagani haibagi sabsaba kaino du mana ju phongdo ko lai grabni adu phongdo pa nualaga khoi BCC na press conference tawdana haiba thong si adu dang sagi makhong du maram warga du da sum hairaga khoi sar shortage bu ju khunjapong kendra degi ma boycott tawsi khoi yaningde lanai oina kanagum khar da nuai nadraga khoi gi thabak si development tawrisi da akai piba man makhar ui maram masina akoi ngasi akoi khungang sida laijariba akoi club nisaban aduga village development committee na pullaga akoi warayam luxury madudi akoi PDCC akoi khungang sida boycott tawre February kun manga de chathagi assembly mi from the Khundrapam Kendra ge MLA location na patlo thongi matang da pukhatlakpa wafam da mahak masa thong leriba khulasida pokpani haina phongdokhiba laibak chibani haina BJP Khundrapam mandal gi president SH Nando meeting na phongdorakle Pangai de laiba BJP Khundrapam office da paumi singa unabada mahak na makha taraduna MLA Lokesor Khundrapam Kendra gi khul amatta da pokhide amaromda khana badu da works minister na loop amana thong saba thingbadagi makha chathaba yadabani haibadu official singna minister bulam na lamjing bani work order da laiba thabak tu tawbiyu haibani thabak suba thingba natte haike Khundrapam SC MLA si Lokesor na thongi matangda hagalakhiba mosal amagi pakhomda Concerned Minister na Khungkiba Pakumadu Department officer Singna Honorable Concerned Minister Bu misguide
तौखिबदगिने हाइनि लोनना डिपार्टमेंट हाना थोखिबा ऑर्डर की मतुंगिना थु मतमदा प्रजा की इंटरेस्ट येंगलगा चिंगतम अनिमकी अपुनब थोंगोरिबा असिगोंलबा थोंगसी साबिनेबा अथॉरिटी की पुनि चिंजरी लोनना कंसर्न मिनिस्टर को मिसगाइड तौखिबा ऑफिशियल सिंग म्याम खंगना रूम तोपचरा हाबिदि रूम तोपदु तोनजेनि हाना फोंदोकरी अमरोम द एमएलए टीएस लोकेश्वर मसाना आईएसटीवी द फोंदोरपगी मतुंग इना महाकना हाउस दा हाइखिबा अदुदी मफमदुगी मियामगी महूत सिलगा मखोइगी दमक हाइखिबनी हाइरे नेहरू युवा केंद्र थौबाल यूथ प्रोग्राम की मतंग डिस्ट्रिक्ट एडवाइजरी कमिटी की खन्ना नैनब मिफम अमंगसे थौबाल डीसी की कॉन्फ्रेंस हॉल द पांगथोखरे थरमदुदा थौबाल की डीसीएस रोसिता नेहरू युवा केंद्र की डिस्ट्रिक्ट कोऑर्डिनेटर वाई लक्ष्मण थौबाल की एडीएम एल राधाकांत यावना मियोय क्याना सरुक याखे नेहरू युवा केंद्र थौबाल लिसिंगनी तरा हुमदोइदिगी लिसिंगनी तरा मापल फाउबगी मनुंग द पांगथोखिबा थबक थौरमगी रिपोर्ट अमसु थौबाल की डीसी रोसिता न फोंखे डिस्ट्रिक्ट असगी मनुंग द लैबा थोइदोक हेंदोकपा नहा लुचिंगबसिंग द सर्टिफिकेट पीखे इम्फाल वेस्ट टू डिस्ट्रिक्ट की वांगोई सीडी ब्लॉक की मनुंग चंबा लारेंजम मैजराव ग्राम पंचायत के जॉब कार्ड होल्डर सिंह अमदे ग्राम पंचायत असगी मनुंग द लैबा आयुष्मान भारत प्रधानमंत्री जन आरोग्य योजना की मखादा हकसेल की कार्ड पीबा यारबसिंग द ऑफर फॉर्म येंथोपगी थौरम अमा लारेंजम अवांग लेकाई जिगोंगलै मखोंग कम्युनिटी हॉल द पांगथोखरे खनगतलबा बेनिफिशियरी चामगा मरीफुदा ngarangdagi hona numinini chupna offer form asi yenthoraki ngasigi thoram aduda kodongpokpi jila parishad ki member L Surchandra Larenjam Majrao gram panchayat ki pradhan T Manglemba yauna ate miyoy kyana saruk yakhe thoranga mari lainana pradhan Manglemna asigumba program asigi makhada ana layingbada mating oigadoriba kanaba ashi fangnaba hotnaminasi haike Ministry of Human Resources Development, Ministry of Skill Development and Entrepreneurship ka loinana Higher Education Youth Singi Skill gi scheme sing oiba Shreyas India Habitat Center Delhi da Union HRD Minister Prakash Javadkar na hogdokre Tharamashida Manipur dagi DM Community College ki Dr. Raisuddin Saik na luchingduna Principal amasung Oja Singh na saruk yare Imphal West Commando na Hindu Hotel Mapadagi Nagamapal Paringdangasi ayu combing operation chathakre Miyoy Chamariga Humbudara Rom verification chathabaduda Miyoy Tara Taruk Saktak che Yauram Dabadagi Makhataba verification ki Damak City Police Tasindakre Lising amaga chamapan Maudrani Palgi August kun mapal da kwa kaithil akham lekai tidim lambida retired Major A Saija amasung atopa mari sikhibagi case ki CBI na thigatli ba asida hayeng thongdok thokiba mafam asida crime scene ama sagatnabagi damak ayuk pung 3 tagi hauraga pung mapal fauba lambi asi fauna gari chatpada athingba thamgadore Malomdagi Imphal lomda hegalakpa gari sing FCI road lomda divert tawgani gari macha amasung lanai gari sing na kwa kaithil thongnawjum leirak fauraga mayai koibi tagani Imphal lomdagi lakpa gari sing su route asida haidokani haire NYK Thobal na Waikomani Girls College Thobal gi NSS Unit 1 2 amadi Unit 3 ga kutsam naduna Sankalp se Siddhigi Thoram ngasi college asigi seminar hold hokre hogdokpagi thoram da Thobal district ki adhyaksha Hasina Begum NYK Thobal gi district youth coordinator Y Lakshman Khangabok jila parishad ki member KH Rajmohan amadi college asigi principal Dr O Ibeton Debina maroiba miyoy singoina saruk yake LMS Law College के प्रिंसिपल डॉक्टर CH नरेंद्र अमदी नेहरू युवा केंद्र DAYCP की मेंबर के लोकेंद्र ना पॉवर्टी फ्री इंडिया करप्शन फ्री इंडिया अमदी क्लीन इंडिया हाइबसिदा वांगांग के Chahi Nepal Kaktangari bin Nupi Macha Amabuikai Kumnaba Mangan Kiba Thawombu Yaning the Bafongdoktuna, Luker Apunba, Maira Paibina Luker Mayalekai Community Holder Wakat Mifam Chathakre, Kongjangadu the Saruk Yakibi Sinam Ongbi Rade Sanana, Mio Bagi Lichet Ki Wangmada, Pikliba Angang Amada Chatakiba Crime Asigi Damak Akan Bacherak Piu Haike. Moi chongninga oraba thogdo asida chenariba mahakasu yamna naknaba mari matam su oriba laminariba mapubok thobono pa asina ijan manghan bigi bagi thogdo asi mama oibi aikhoigi thamoide yamna asuki matik nuaitaba thogdo ni maram aduna ngasi gi lenga asina ngasi gi sarkar asina asigum laba thogdo asida chenariba yamna phatraba hariba mioi asibu athuba matamda matik chaba cherak bibiduna ngasi gi khunai asida asigum thogdo asi matungda mu hanna thohan bidana ba sinbi haiduna ngasi lukier gi maira paibi gi maikai degi asigum afam asi thamjari
Manipur People's Party ki L Apapina Luchingba Group ani MPP office te changba yaroi haina Maoist Communist Party na thingba thamlabliba asi handokpiyo nakal amagi manba thabak chethabigano haina party asigi interim president L Apabina phongdokle Manipur Press Club the pangthokpa pawgi mifam amada mahakna makha taraduna Manipur gi khwaidagi liraba regional party asi mapangal kankat handuna Manipur gi aruba issue sing pukhatuna hena fabal lamdam ama oina ba hotnabada aikhoi punna changsin minase Party asibu mapangal kankhat naba suggestion pirakhiba taramna oi party gi manungda Jugindro gi kangbuna lanai farm amadono onthoktuna sel thungi thabakta tawning ba tawriba asisu bekyeng changbiyo haike na matangi yengaga laikai club khanabagi type ta tawbusida ai pungninga nungai jadre na matangi yengba miyangsi khitang handokpi lairiba party si Manipur prajagini aigi wi lanai nate चेलिबा चोंगिबा सेंट्रल कमिटी मेंबर खरगी कनो नते अदनो खितंग खोंगमदु हंदोक पिरगा अखोय पुन्ना ताना मिनरकांदा मणिपुर की तुंगी फिबम सेंगपननबा अखोय कोना मिनरबगी अपील दो लेबाकी दमुत खनवीरिबा सिलिनाउसिंगदा आइना हाइजरी MPS na loba SO recruitment exam makok tagi hangadabani haina Students Union of Kanglei Park na dabi tawre handagi thokdok asida chawna tariba mamidi senjau paiba amadi anga mathau sing kayagi macha masu thabak asida khalaunaba hotnabagi mami tai commissioner sigi chairman amadi members singi mathakta inquiry tawduna achumba adu lebak miyam da khangan gadabani haire paugi marak tatna atimba breakma The Great Wedding Sale by Mobile Furniture. Welcome to Food Wi-Fi, the fastest food delivery app in Imphal. There's no minimum order that brings the tastiest food in your neighborhood right to your doorstep, so you can order for one or for many. A well-trained delivery team will satisfy your hunger in no time. Download the Food Wi-Fi app now. With the world-class infrastructure with multi-purpose outdoor hall, kid play area, football ground, swimming pool, tennis court, reception and waiting lobby, classroom, science laboratory, computer lab, library, activity room, cafeteria, where your dreams will get wings. UNACO School, Maitram. Notice the Hanbo in the National Housing Bank wholly owned by RBI ki license Pankraba Ministry of Finance Department ki Financial Services Government of India na Sarfasi Act 2002 ki Makada Financial Institute amo in the Sakangraba Pradhan Mantri Awas Yojana Housing for All Mission ki Makada subsidized loan pi bada mangzil thariba Pathobi Housing Finance Company Limited amadi masigi subsidiary company singi sister yauna punna branch tara humdo yangduk jare miyam financial facilities sing lobi na bading sing jare Pathobi Housing Finance Company Limited and its subsidiary group of companies. Manipur ki ahan ba 24/7 lamjing ba capna miyam gi sebada leizari Manipur ki district sing amadi mapal lam sing da chananabagi book tobiu luhong bagi akhanaba discount su pizari contact tobira 1800102759 amadi 8794613154 Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba Haksang soktarakpa, tumba chaba yaraktaba, khong hamba nungairaktaba singbu, phanba ngamba amata ngairaba upaidi, Jolip syrup, amasung capsule. Diabetes singidamakta Jolip capsule chabiyu. Break matung na taram nokchiri hozma khataba pau. Numit tare ni chumna chathakadaba craft exhibition amang ngasi moirang patlaw lekai deliba Loktak Modern Fish Market ta hugdokre. Manipur Handloom and Handicraft Development Corporation Limited na pangthokpa tharam aduda Kwakta Municipal Council ki Vice Chairperson Muhammad Naziruddin, District Handloom and Textile Office Bistupugi Project Manager O Minoda Yauna, Official Kiana Saruk Yake, Stol Nifuna Saruk Yake ba exhibition aduga mari lainana O Minodana, lengang na paikatliba scheme kyagi kanaba sing law na ba kuthaiba miyoy sing na textile ki office lakpiyo haike.
Numit Marini Chumna Chatarakpa SK Women's College Nambolgi Anirak Shubha Chehigi Literary Culture Amadi Sports Week Ngashi Department of Teachers Education Sinduna College Asigi Indoor Hall the Hokre. Thoramaduda College Asigi Governing Body Gi Hanagi Secretary S. Buddha Chandra Singh, Principal and Joy Kumar, Human Rights Ki Head of Department Dr. L. Muhindrona, Maroi Bamiyo Singoina Sarukyake. Dr. L. Muhindrona, Pangthokliba Mid Asana Wakal Lokshin Piba da Natana Hakchang Fana Thamna Bahotnabada, Achoba Mateng Oigani Haike. Agribusiness Potential of Manipur Haiba Hiramda Numinini Chupna Chathagadaba National Seminar Ama Manipur Technical University Ama the Indian Society of Agricultural Marketing na Sinduna Manipur University Institute of Management Studies ki conference holder ngasi dagi haukre hogdokpagi thoramda Rajya Sabha ki MP Bhavananda Indian Institute of Agricultural Marketing ki Vice President Dr. Y Sivaji Manipur Technical University ki Vice Chancellor Professor L Tombina Maroiba Miyoy Singoina Sarukyake MP Bhavananda na Manipur ki economy chokhat nabagi amat tangai balambidi agriculture ni haike Manipur University ki Mari Raksuba Literary Cultural Amadi Sports Meet ngasi University asige Administrator Journal Singh na hugdokre Chayol amat chupna chathagada ba hugdokpagi thoram aduda Manipur University ki Students Welfare ki Dean Professor C.H. Yasubanta Department of Economics ki Professor E. Bijoy Kumar Amadi School of Social Science ki Dean Professor N. Lokendro Susarukyaki Journal Singh na mi amana punsida mai pakpa natraga pakta ba haibasi lairik kadai fawbatami haibaduna lepte maru oiribadi mi aduna tamlakpa lairik adugi value karamna season nai haibana takpane University asidagi thokraga mahiroi singi wakal loksing aduna miyoi ba khunai asigi kanaba piba ngamna ba hotnagadabani haike February 13 ki anganba nongyay pungkhai chatpada hakchangi anaba amana paugailung gangmaina lekhidabada United National Liberation Front UNLF na ikai kumnaba utpaga loinana party member asna lekhidabada awawa phongdokle UNLF ki Department of Publicity ki Director M. Sakhengi Cherol Amana Ahal Ibungo Paugailung Gangmay Lamlang Hupi Chetho Khulda Chaurakiba Masagi Chehi Marfumari Suraklaba Rongmay Furup Laktage Apunba Manipur Kaknatana Apunba Weshiagi Saktam Sagatpada Thawa Yauna Maraybak Maramdam Manipur Buyam Nungshijaba UNLF ki member Oiramba Yawaloy Amani Mahaki hongba naidaba achetpa wakhalgi ihulna Manipurgi ningtamba hanjina bahotnabada aikoi phurup masel amatto oina yawolgi thaudang lominagadabani haiba wahai asi mahaki punsigi loiramdai miko fawba hongkhidaba Manipur imagi achangba mapari oike Mahakna lekhidaba sida lehoriba imung manungi awabada UNLF na saruk yabaga loinana mahaki thawaina ingna chikna sembiba mapugi nakta yataba oirashunu haire Kumbi Hauktak Pata Ladiba Regional Pengba Sit Farm Mapung Faba Farm Ama Ohenbiu Haina Regional Pengba Farm Tenal Committee na Sinduna Kumbi Bazada Wakat Mifam Chathakre Committee ki Secretary W Panchumnina Farm Asigi Haujik Tengnariba Awaba Asi Ising Matam Chana Thaningai Laitabani Government ki lease ta nga yoklaga hingliba ngami singi khanbiduna chehida lease lising kulumdo oiriba asi lising taramatoi chamangada hanthabiu haire Marai koina nga yokpa matamda sahi simagi manungda tha taruk khakta koina nga yokpagi matam farm asida phangni maramaduna farm asibu pukri ludaba asi luhanbiduna phangdaba ising asi phanganbiduna nga yoktuna hingjariba farmer ekoibu sendong leina amade nga marang kaina puthok naba honabada government gi maigi degi mateng pibiu Infal More Lambi Hayeng Ayupung Taruk Tagi Nungtil Pung Ahum Phauba Hill Travel Union na Thingani Haire Adubo School Kaitel Electricity Medical Water Supply Lining Oiba Thabak Thoram Singdi Komthokani Haire Jackson Daba Gari Thauba Thingnaba Amade Accident Singdagi Ngaktoknanaba Council Asige Conference Holder Ayupung Tarada Mifam Amasu Kaukre Social Welfare Department Technopol Amadi Health Services Manipur na Sinduna Primary Health Center Technopol da Medical Assessment Camp ama pangthokre Special Dr. Tarana Disabled Oiraba Singi Assessment Tauke District Administration Thoubal na Sinduna Thoubal Municipal Council gi Manung Chanba Khangatlaba Ayushman Bharat Pradhan Mantri Jan Arogya Yojana Scheme gi Haksel Kat Saba Yarba Beneficiary Singda Prime Minister na issue taroklaba Chithi Singh Yenthokpagi Thoram ama DC Office Complex ta leba Counting Hall da pangthokre Tharamadu da DC Thoubal H Rosita S Dio Binita Su Sarukya ke Punnamiyoy Marfudara Rom da card yenthoke
KVIP Manipur gi hanagi Vice Chairman Sagol Sem Achobagi liching makhada Wangoi Kendra Development Council na Wangoi Kendra gi lairabagi pankhai makhada leiba Wangoi Yumnam Huidrom amadi Pawbiteki yumda changduna Ujwala scheme gi makhada chak thongnana ba gas masa da sinakre Tongan Badabi Singh Tanduna Parent and Guardian Council for Person with Disability na Changsil Lakiba Khongjang Ado Nauna Social Welfare ki Director from Puraba NG Uttam Kumar na Aiboy na Thajaba Pirakpadagi Tha Ahum ki Oina Khongjang Handokle Haire Manipur Press Club ta Pangthokpa Paugi Mifam Amada President T. Sarat Kumar na Thajaba Pirakhiba Singh adugi manungda Tagel Patalaiba Blind School gi awat apasing Tha amagi manungda menkatpa State Disabilities Policy Thamagi Manungda Semba Amade Fun Thadokpana Chingba Wafam Singda Yanaba Purakpadage Matam Karago in a Kongjang Handokpani Haike Yaubiriba Kwai Mam Punamakna Lemnaraga Masi Tha Ohungi Oina suspend the Ure Hana Koina Lautuxari Sagolban Tera Amudon Lekai de Leba Welfare Club ki Chahi Yankai Mapung Farak Pagi Tauram Ngasi Lining Tau Amudon Community Hall the Pangthokre Tharamaduda IMC Ward number 7 ye Corporator RK Jitan President A Mohindro Sharma Social Scientist Dr. Dhanabil Laishram Yana Mayoy Kyana Sarukya ke Club ki Maikei degi Lekai ge Hal Singh the Khudol Pod Pidone Kai Khumna ke Club ki President A Mohindro Sharma na Miyamgi Awa Nungai Amasung Chakwa Taurang Singh Punna Tanaduna Lekai gi Hena Fagadaba Maikei da Chatmin Naduna Lakli Haiki Salai Holdings Private Limited ke Kusan Naduna Club ki Golden Jubilee Hall Nauna Saduna Lekai gi Yaifa Taurangi Khana Nabagi Khudong Chaba Hena Lehenba Ngamle Fungdoke State Commissioner for Persons with Disability amadi Achievement of Rising Maiden Jiribam Sinduna Rights of Person with Disabilities Act Lisingani Tarataruki Matangda Awareness Program Ama Jiribam the Pangthokre Tharamadu the Commissioner Dr. R.K. Kumarjit ARM gi President H. Rani Bala AIS Lalmanisu Sarukyake Electricity Department Hiram Badagi Maming Ontoktuna Manipur Lenga ki Makhada Undertaking Company Oina Haujik Chalariba Office Asida Lariba Contract Outsource Amadi Delhi Wages Workers Singi Engage Oina Tabak Seasonariba Sinmi Sing Asige Makogi Chanaba Mahigi Thak Yenglaga Company Asigi Ahangba From Sing Mentioned Bahotnabada Makoi Bukudong Chaba PBU Haina Manipur Electricity Employees Union Thadropa Cherolamana Appeal Taurakle Masigi Ona Tainabada Sinmi Sing Apambagi Mayokta Tabak Chataraglabadi Maduda Tolakpa Pamdaba Thogdok Sing Union Asina Daite Lobangam Loy. Haujik Lariba Employees Sing Asigi Promotion gi Feeder Post Laitaba Sing Asigi Recruitment Rules Sing Atuba Matam the Sembinaba Union Asina Appeal Taurakle. Cake Amasung Atum Ahaw Kaya Yoliba Michelle Sweet Temptation gi Workshop Amangase Mantri Pukri da Hangdokre. Haujik Sanabagi Pau. Wangjing Kodom Poppy Sports Complex Chatharakiba Inspire Cup Lisingani Tara Mapal Under 17 Youth Football Championship ki ngasi sanakiba ahanba quarter final match the Endeavour FC na More Mite FC bu goal taruk sinoda thoiduna semi final changkre Jiribam the Chathariba Tarek Laksuba Noni Gopal Memorial Invitation Football Tournament ki ngasi sanakiba match da Trukpu amadi Saisa Tamenglong goal amamam chanaduna draw chatkre haying 11 Star FC amadi Mongoloid FC Sanagani Kickboxing Association Manipur na sinduna kickboxing the international medal Laura Kraba amadi Guinness record Fangla Kraba Singh Okpagi Thoram ama Kongba Makha Nandaibam Lekai de Leba Kakching Tabam Patmeshwar gi Yum the Pangthokre Tharamadu the association asigi President MK Presho Simre Working President L Umakanta Co-President L Bobby Roysu Sarukyake March Tara Maridagi Kunmatoi Fauba UAE da Pangthokadaba Tara Manga Suba Special Olympic World Summer Games da Chongabi Development and Relief Organization ki Sanaroy Nandaibam Herojitna Mai Pakna Gol Loropo Oirashunu Haina Organization Amadi Lekai Miyam na Yaifa Mangol Piri Makatabasana Bagi Pau Sports Journalist Boyaning Tawzam Taki Fangwigani Haying sanagadoriba match asi mai paklabadi final round sangbagi asa sauna leibana yamna luba match oigani Manipur gi praja miyamna support tawiduna match asi mai paknaba honabada asobo thodang lobiyo haina Trau FC Manipur gi manager Laisam Ibomchana phongdoroli Haji phawbodi khoina ani ma thoiraga ani ma poraga leiri aduga laiba position sida hajik che khoi another
प्ले मैच तरुक अमगा वाली तरुक सिदा अखोई हयेंग सिमगा थोरगदी अखोई फाइनल राउंड चंग ngambeena अखोई फुल कॉन्फिडेंस अखोई थाजब लेरी अदुना हयेंगी मैच याम अरुबा क्रिटिकल ओइबा प्ले निना हयेंसी अखोई थोइदब सुना यादबनी अदुना अखोई मणिपुर की लेबिरिबा अखोई ऑडियंस सिंगना थोपिरक्तना अखोई फुल सपोर्ट तौबिननबा मीडिया की थ्रू द कोइन हाइजे All India Football Federation na sinduna mamang thagi tang amadagi team tarani thoina grubani thongna khaidokuna home and the away basis sathariba Hero Second Division League haying tilpung ani tabada Khumalampang Main Stadium da Trau FC Manipur gi ahum suba match da Mohammedan Sporting Club ka sanaragani hiram masigi matang da ngasi Khumalampang Main Stadium da pre-match conference pangthokre Thauram masida Trau FC Manipur gi team manager Laisram Ibomcha Vice President T.H. Subhash Chandra Nigerian Sanaroi Prince Will Olaris Imeka Amadi Mohammedan Sporting Club ki team manager Belal A Khan coach Suman Gwasel Amadi team captain Philip Arjasu Saruyaki Tharum masida Saruyaki ba Mohammedan Sporting Club ki team manager Belal A Khan na haying sanagadoriba match asi mai paknaba honatuna full point phangnaba honagani haiki अभी जो मैच है जो इसमें डिफरेंट मैच है सेकेंड डिवीज़न ऑलवेज डिफरेंस होता है हर मैच में कोई भी टीम सेकेंड डिवीज़न में अलग तरीक़ा से सब अपना तैयारी करता है और हम लोग कोशिश करेंगे मैच हमारा अभी 4 मैच में हमारा 4 पॉइंट है ये मैच हमको जीतना है इसलिए कि हम लोग पूरा ट्राई करेंगे जीतने के लिए और नो डाउट ट्राउ टीम तो बहुत अच्छा टीम है लास्ट ईयर तो फाइनल राउंड में थर्ड पोजीशन में ये किया नो डाउट गुड टीम इसलिए हम लोग फाइट करेंगे कोशिश करेंगे हम लोग जीतेंगे United Veteran Football Association Manipur gi miyang makhada Imphal East Veteran Football Association na sinduna ngasi dagi SWC Ningoi Ground da team nipan grubani thokna khaidoktuna Paurabi dagi laikhidraba S Brazabidu Sekta dagi laikhidraba W Mohindro gi ningsing thoranga mari lenana ahanba BBM Memorial Trophy Veteran Football Tournament hokre Tournament asigi ngasi ahubun namit ki sanakiba match da Phlam Imphal na IEBFA Salan Thongbu goal ahum amada maitiba piki Phlam Imphal gi mai pakipiki goal singadu Hemingthang hauki KS Romesh amadi KS Ratan na match ki kuntra taruk suba yankai manga suba amadi yankai nipal suba minita sankibani match asida maiti kiba IEBFA Salan Thonggi amatangarba goal adu S Samson na match ki tara suba minita sanki match asida Phlam Imphal gi sanaroi KS Suramani da match conduct taukiba referee na yellow card utki sathariba tournament asigi hayin kilpung ani tabada ATBFA thangmiban namadi Sangai FC thangmiban ga sanagani Akampat Veteran Football Association Akampat na sinduna tha sigi tang kundegi team tarau humdoi na grumari thokna khaidoktuna 11 Star Sporting Event Football Ground Akampat sathariba Taris Suba Koijam Yaima Memorial Veteran Football Tournament ki ngasi sanakiba match ta Tapasa Tabungkhokna IEBSA Brahmapur Mangjinbu goal ani amada maitiba pikre Tapaspa Tabungkhoki mai pakibgi goal ani adu Ice Nobel lamadi MD Saubuna match ki taramari sumamadi yankai humdoi suba minita sanki match asida maiti kiba IEBSA Brahmapur Mangjin gi amatangarba goal adu P Gopal na match ki taramanga suba minita sankibani Salau Cup Mapan Suba Lamnai Kendra Village Wise Impeachments Open 7-set Football Tournament ki aroiba match ta Langai FC Sanjambam amadi MS FC Hainganga sanaragani Salau Youth Union Club na sinduna Salau Kanglo Lampakta tha asigi tang mari dagi team kunmanga na group nipal thokna khaidokuna sathariba tournament asigi ngasi chanakiba ani suba semi final match ta Langai FC Sanjambam na Sekta FC team bibu penalty da goal nipal tareta maithiba piduna final sangkibani match asida team animangna apiba matamda goal ani sanaduna draw satpadagi kicks from penalty magna decide tawada Langai FC Sanjambam na mai paktuna final sangkibani SYDIC Saijang Oksu Ningtemsa Kul EBSC Telo amadi NNCK Nongren sathariba ahanba Saijang Khurailema Trophy Telo Sana Saijang Gram Panchayat Village Wise amadi Impetus Men's Open 7-set Football Tournament ki semi-final sangkhre Saijang Youth Development Integration Center na sinduna tha sigi tang tara tretagi team tara mari na grumari thokna khaidoktuna Saijang Ground sathariba tournament asigi ngasi chanakiba ahanba match EUSC Telongna
फाइजोल FC बु गोल मंगा अमदा अमदी अनिसुबा मैच की सानकिबदा NNCK नोंग्रेन YDC थमना पोपी बु गोल तरानिपाल अमदा माइटिबु पिदुना सेमीफाइनल संखिबनी थागचरी बोयाय लोशिलकपदे ngasi नोमगी ओइखिबाय ai ngasagi pau pizari Environment Directorate की फंकी बंगा सी योई किबा आइंगा सामदि नुजुगी पाउदा ख्वाइदगी साकिबा सेल्सियस डिग्री कुनमंगा दशमिक मापल अनि ख्वाइदगी इंगबा सेल्सियस डिग्री 3.3 अनि नुक्सित यावि संगमनगी सांग मैक्सिमम सादा 43 मापल अनि मिनिमम दा सादा 50.3 ओइखि ngasi nong suki bagi sang mga 0.3 millimeter ni Hajurubada mariba pau amukanna Manung hanjin mamapam singda tongan ba anaba sing test bagi khudong chaba yaraba motorcycle LA bike Chief Minister and Birena Hudokre Border area da mitop sing changlak pa yangshinna ba ahen the police personal yangkhai juri bam da thakre haina Chief Minister and Birena Phongdokle Amasong Sumang Lilana lamdamaste kundaminari ba furup singi marakta machin manaw oibagi mari aba sagarpada thogdang lowri haina Governor Dr. Nazma Heptullah na Phongdorakle Nasigo na IS TV na pijaba pau matang asya lisin jare midyang tabiri basigi mafam dagi kaini athan nijari pinabirasi